Ahanbada ngasigi maroiba pauda Nesho amadi emsuna tongan ba pungphamda kaukhiba total shutdown na miyamna sogatkhre. Total shutdown gi khongjang manungda BJP na Benjai Bengal khongduna nungaiba phongdokhre. BJP na Manipur miyambu kadai fawba nungsibage haibadu thabakna takle haina Chief Minister N Birena haikre. Amadi lamdam asida ILP chana halakpada tongan ba lupsingna nungaiba phongdoknarakli. Kurumjari Times of Manipur nungthilgi pau meeting tabiri basingbu luchingbina taram nokchari hauzik pau sandongna pizari Bharat ki parliamenta CAB pass tawkhrabasu bill asi Manipur yauna Bharat ki awang nongpo ki state singda chatnaba yaroi haibi dabi tawduna nesho amadi emsuna tongan ba pungphamda kaukhiba total shutdown gi khongjang changsili khongjang gi manungda thokaningdaba hingsa gi thodok sing tokpa leitri Total shutdown gi khongjang na maram oiraga Imphal gi Khwairamban bazar kanakhide dukan sing thong lonakhi lambi da gari sing chenakhide lengak na ngasi mahailoisang sing yauna loisang khudimak suti lauthokibana Manipur gi tampaki atai district sing dasu khuntak lansibaga chap manakhi khongjang sogatpa singna tongan mamafamda lambi thingba sorokta uwa phaijinba tayar mai thaduna CAV yaningdaba phongdokhi police ki maikaidagi su pamdaba thodok sing thoktanaba section thorang sing lokhatki Citizenship Amendment Bill gi mayokta nesho nangasi nongalamdai pung ahumdagi numidang wairang pung mga fawba kaukhiba Northeast pumnamaki banda Manipur gi border town Moredasu chawna mami takre MSU Technopol District Committee na ban asibu sawgaladuna MSU gi thomi singna More kaithel amadi tongan mafam singda tholaktuna lambi thingki amadi dukan hotel kaithel pofam phamba yauna makhal amatagi phamnakhide amadi more kaithelgi national highway lambi thingduna achakong sing thingkhe ban asina maram oiraga more Imphal lagi lambi asida emergency natana makhal amatagi gari sing chenkhidre yumthangnana leiriba Myanmar gi Namphal kaithel dasu ban asina maram oiraga pochai leiba lakpagi chang nemkhi si nisona kauba banda MSU na Manipur da support tawa adumna ngasi MSU gi masa moiriba Technopol District Committee na Morida ban tawki national highway thinki dukan thong lolanki punna shutdown tahanki amadi niso amadi Manipur da tawjariba ekoi MSU na taliba da chi north east ki mafam amada north east ki maigai da cape haiba si chatna danaba cape haiba si chatna ba yaroi haiba demand adani aduga ekhoina tanjariba demand ekhoina tawjariba sida Manipur da lariba parja khwai punamakna support tawbiyo haiduna haijari Northeast Students Organization Neshoda Northeast Pumbagi Kaukhiba General Strike na ngasi Jiribam District tasu mahausagi punsida chawna akaiba pikre ban asina maram oiduna dukan sing thong hangnakhide amadi lanai gi oiba gari kayasu chenakhide Jiribam police nasu pamdaba thodok sing thoraktanaba section thorang kaya lokhatle ngasigi ban asigi matangda MSU District Committee Jiribam gi advisor Y Sanjip Singh na phongdokhibada MSU mayai loisangna Manipur pumbagi oina lauthokhiba ngasi ayuk pung ahum nagi nungthilgi pung taruk fawbagi ban asida MSU District Committee Jiribam na amasung Jiribam gi praja miyam na mapumphana sawgali Manipur amadi tongan ba Northeast ki oiba indigenous people singbu muthatnaba silakpa thaushil thorang amadi CAB asigi mayokta Jiribam gi praja amadi MSU District Committee Jiribam nasu matam pumbada leigani haiki Thatnabagi akogi leiriba India government na azugumlaba moi thausil tawakanda akogi vote bank oina damakta mo azugumlaba akogi indigenous people lamdam siki Northeast ki amadi Manipur gi leiriba indigenous people chung muthatnabagi adugumlaba citizen amendment bill 2019 ase leiriba akogi Jiribam gi leiriba MSU amadi
lamdam sida lairiba mipum khuding nasu yaba ngamoi karigum hariba citizen bill hariba citizen amendment bill 2019 asigi mayokta matam chupada laini haiba wafam jinga si MSU district committee magai dagi thamjari loinana hariba bill siga mayokta akhugi lamdam sida lairiba mipum khuding nasu hariba citizen amendment bill siga mayokta lemina se haiba wafam da thamjari Lok Sabha dangarang Citizenship Amendment Bill pass taukrabasu bill asigi mayokta neshona changshiliba pung tara humdoi gi North total shutdown gi khungjang awang nongpo ki atai state sing dasu chauna mami takhi Assam gi tongan mafam singda mahairoi amadi miyamna khungjang sagatuna lambi thingba tayar mai thaba yauna pen naba kholau kya lauki Police ka khongjang changshiliba singa akan mamongda muknaki Guwahati yauna Kamrup Sibasagar Jorat Dibugar Tinsukia amadi Majuli district yauna mioicha kayana lambida thoktuna khongjang sagatki National Highway sing amadi railway line sing thingjenki Guwahati ki Bamuni Maidan area da miyamna lambida lakpa gari thugaiki Police ka akan mamongda muknaki khongjang aduna maram oiraga Guwahati University Dibugar University amadi Cotton University da examination sing yaithoki Guwahati University Assam Engineering College Cotton University amadi JB Law College ki mahiroi singna college singi mamangda thoraktuna khongjang changshinki amadi CAB gi copy maithaki Parliament will hurt the sentiment of the people of Assam. It is a big question that in spite of such hue and cry situation in the state of Northeast, why the democratically elected government adamantly denying the public opinions. Cameraman Utpal Baru with Hamanta Morantam, Times of Manipur, Assam. Northeast Students Organization Neshona Citizenship Amendment Bill gi mayokta changshin kiba khongjangda Tripura da su mahausagi punsida chauna akaiba piki ngasi ayuktagi hauna maheroi singna lambi da thoktuna lambi thingki khongjang asina maram oiraga school singi parikya yaithoki train servicing lepki Naga Student Federation NSF nasu neshogi khongjang sogatuna Northeast CAB chanaba yaroi haibagi davi tawduna ngasi ayuk pung 13 rom taba matamda Nagaland gi Ras Bhavan mamangda khongjang changshinki khongjang loi singa police ka akan mamongda muknaki Hauzik paugi marak thatna ten break amatang lominasi Manipur ki ahanba amadi adongi khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani Khurumjari Lamjingba finance na makal khudingmaki gari sing haibadi 2-wheelers 4-wheelers commercial vehicles amadi commercial equipment singeba loan pizari Documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adongi achinba thubagi damak mayamna wabiragano makal khudingmaki gari ke asu bandan lawzari Christmas ki oiba khadaba offer su pizari akupa marol gi damakta lengsinbirau Lamjingba finance Nagamapa Rims Road opposite Nitaini the temple natragana Lamjingba finance uripok hawam diwan lekai akhoi gi phone number 6909959834 da contact tobiro Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019. Timing 11 am to 2:30 pm. Foundation course for class 9 and 10. Subjects Science, Social Science and Mathematics. Starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripok Khoisnam Lekai, Imphal.
Sangai Tuition Center. Admission open for revision course for class 10 and 12. Classes are going on. New foundation course for class 6 to 10 and 12. Classes commencing on 19 December. Mock tests will be held on every Sunday with spoken class for English and Hindi. Mathematical technique for better understanding and acquire more scientific knowledge. We also provide study materials. Vision for toppers. 10% fee concession for students of government schools. 20% fee concession for local students. 50% fee concession for physically challenged students. Hostel for boys and girls. Van service available. For details, please contact Sangai Tuition Center, Kaukwa or call us at 98561 55400 or 8787 690 436. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features: mock tests, printed study material, hostel for boys and girls, van services. For more details, please contact 8787 307 245. Pakong ama chalake. Chalune. Chahi amagi plan tauge haradi. Phau pambi thabiyo. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawagi awaba lehendaba. School du da dum changne na coaching tawhanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Traditional Healing Center. Adungai ipaipu haktaktagi chanaraklaba maite hidang na laying jari. Iramdamda fangliba manamasing kaya sizinaduna side effect laitana laying jari. Hakchangi mari suba saru sayang samba amadi singli lonsinaba khaktanatana haksang fagat pangamdana leiba kaya fagalhan mangamba laying ni. Ngasi maglengsin biro Traditional Healing Center, National Game Village Road, Lamfelpat 795004. Contact number 961 255 8587. India gi ahanba amsung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center. Nupi khaktagi oiba nupaga punna sanamina bagi nuaitaba koiba amata leiroidaba jimni. Valentina Fitness, Kaisampa Junction, opposite Churachampur Party. Mafam asida Zumba Gym, Cardio na chingbagi sanaba khudongchaba su phangbigani. Ayuk pung mga dagina numidang pung 9 phawba sanaba phangbaga loinana akopa marol gidama Valentina Fitness Kaisampa Junction dagi khangbiba yagani. Lengsindra u nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur Parking. Telephone number 961205 8028. Break ki matungda makataba pau pizari. Ngarang Bharat ki Parliamenta Union Home Minister Amit Shah na Manipurda ILP chatnaragani haina lauthoki pabu harauba fongdok pagaloinana ngasi BJP Manipur Pradesh na sinduna Bharat ki Prime Minister amadi Home Minister bu thagatpa fongdoktuna harau tayamba fongdokre. Manipur gi tongan ba Kendra Singnagi lakhiba BJP gi Karyakarta Singna Kaishampa tapulaba matung mafam adudagi Chief Minister N Birena luchingduna Baiga Chandra Open Air Theater fauba khongna chatlaba matung mapum oiba thoram mafam aduda pangthoke. Khongsat aduda lengak asigi Council of Ministers sing MLA sing amadi atai thaupuba sing saruk yakhi. Thauram aduda saruk yakhiba Chief Minister N Birena BJP na lamdam asigi miyambu nungsi haibadu ngasidi thabak na takle CAB thingbatanatana ILP su ngasidi center na pirakle. BJP asi mityeng sanba pandam leiba party ni miyam na thajaba thambiu haiba yauna wafam kaya fongdoki. Sumaina praja sigi fananaba laibak sigi fananaba sumaina hana kana torunge ne karamba sarkar na torunge beta haine se BJP natna kana guma party amatna Manipur se thamoi senga nungsi gwe laite BJP khaktani ko Manipur se thamoi senga nungsi ri se haibe se thabakna ulleko jinna nate
चिन्ह नते थबंग ना उल्ले को बीजेपी की सेंटर द लीडरशिप सिना मणिपुर प्रजा कयाम नुंगसिगे हैबसे कयाम यामना नॉर्थ ईस्ट की खनगे हैबसे थबंग ना उल्ले को ngasi asuk nungai ba numi sidaida nesogi ni aidana total shutdown towe aina tawguno manipur da pira ibase ani pira bani kep thingbada natna koi ilp pira bani tawnu ibase pau thai yade ai he thengna thengna phao na phagal hala bani maya honorable mla minister thado har ko ai kendra ne dunia da ne thado har ko reason ne sache koi reason da असुक्यामना पिराबा असुक्यामना याराबा इखोइना हाइनिंगै तारबा सिदैदा मु करी तौसि हाइबनो बखोइ करी तौगिसि हाइबनो बखोइ कराइदे बन्नम तौगिसिगे करी मु तौगिसिगे बखोइ अदुना नि फारबनि अदुना थादो हाइरन गम जे नाइना मयामना हाइरिस अमित शाह जी का अदुगा प्राइम मिनिस्टर मोदी जी की फोटो पुथोगा कैंडल तौरगा मास होइना मोइगे दमका प्रे तौसे को लोइना मास होइना अदुगा थाबल जु सोंना बयाय aduga bambula di khang rai na hai atre Khongsat aduda saruk yakhiba KFNPD Minister Karam Siamna ngarang Union Home Minister na Lok Sabha da lamdam asida ILP chana hallagani haina lauthokiba adu Manipur gi puwari da mutpan nairaroi daba numit ama oiragani masimak lamdam asigi miyam CSO sing amadi lengak asigi hona jamani haike अखोई भारत कुंबा तोंगान तोंगान बा कम्युनिटी मयाम अमा लैबा अदुगा मिसिंग कोटी साम गा कुंट्रा लैबा भारत ता अदि मणिपुर की माइनॉरिटी वरिबा मिसिंग सिंग से अदि नोमदी लक्ष्मण की गदरा हाइबगी मिपाई बगी वखलोन दा लैना अखोई की फ्यूचर अखोई की तुंगी मिरोल की खुनाई की खल्लगा अखोई अदि भारत की अपुन बा सक्तम सिगा लोइनना अखोई की लैजरिबा कम्युनिटी सिंग से मांगदना बो होनबा कांदा संविधान की प्रोटेक्शन अमना ngakthokpan natragadi akhoi gi future leite haidana khalakpa mikupta kepna maram oidana manipur da ILP adi nauna amuk salaibagi wakhalon ama lakpa sina akhoi tungi future ama leire haina adi akhoi na khale Works Minister TS Bisorjit na BJP gi lengak asina lamdam asigi miyam gi khanduna thabak tawi haibadu ngasidi khudam galoina na takle matam kaya gi mamangdagi lamdam asigi miyam na tanduna lakpa dabi adu ngasi miyam na fangle haiba yauna wafom kaya phongdoke ILP की सिस्टम से सनन गनी 1950 की मतुंग दगी अखोई से पीपल्स की अमतंगारे ड्रीम मधुदी अखोई की इंडिजिनस पीपल खान नबगी अखोई की प्रोटेक्ट तौरबगी दमकता अखोई अमतंगारे ILP सिंग से तौबियु हाइना लाखिबा थांखा क्यादा अवाबा अदुगा अफा अपुन क्या थेंगनरगा चोकोई ngasi handana लाखिबसे सिने मरम वर्गा ngasi दी मणिपुर दा भारत की लेरिबा बीजेपी के लीडर सिंह सिना हिस्टोरिक मोमेंट अमा सेंबी बसे स्टेगी हैन नुंगाई निंगा लेते है ऑन बिहाफ ऑफ द अखोगी बीजेपी की और एज वेल एज द गवर्नमेंट एज ए स्पोक्स पर्सन होइना आई ngasi थमजबजे सिमा आई सादगिसु हैन अखोगी भारत के प्राइम मिनिस्टर जी अदुगा लोना अमित शाह जी दा हाइनिंगा लेतना थागतपा मयांगी बिहाफ तगी फोंदोक सरी थैंक यू Matam kayagi mamangdagi Manipur na tanduna lakpa ILP Manipur da chatnaragani haina Union Home Minister Amit Shah na ngarang parliamenta phongdokhibada ILP demand committee gi maikaidagi taramna okpagaloinana harau bafawi haina committee asigi chairman AS Ibotombi na phongdorakli Kaisampata leiba ipsagi mayailoisangda pangthokpa paumi singa unaba amada mahakna makataraduna Manipurna India da hek tinlakpadagi changsilakpa mitop singna maram oiraga Manipurda khundariba yelomi singi masingdagi mitopna henduna yelomi mangkhigadra chingnabadagi tongan ba CSO nipan punsinduna ing lising amaga chamapan marfutara taretagi ILP demand committee semkhibani masigi makha tarakpada tongan ba khongjang kaya changsin khraba matung ahenba CSO kaya punsinduna Joint Committee of Inner Line Permit System semduna makhatana Manipurda ILP chananaba khongjang kaya changshinki adubu ngarang ikang khangaudana Manipurda ILP chatnaragani haina lauthorakpa asi Manipur miyamna matam kaya dagi manglamba manglan adu mangfaunabani ILP demand committee na lakadaba chahi singda ngarangi numit December 8 bu ningsing thoram chahi khudingi pangthoklagani haikhibaga loinana Union Minister Amit Shah amadi Manipur gi Chief Minister N Biren Busu thagatpa phongdoke
Manipur hujik mitop sangache masi kamaina khandu kadagi habasu zaman naba kramrum leragani adubu yam thamusana masigi rules and regulations semba matamada Manipur government pukshan chengna akoi 1950 ga 1 gi aduda na be isu orakanda adudagi mitop se kramum changpage habigi adu madu khandu pirakanda madu kamain to kanda makhoi sanga adubu maramda halan gi dagi habigi chap chaba wafam ama rules and regulations semba matamda madugi mai procedure mayam lak matamda henbagi apam bado koi ILP demand committee gi wafam dagi sana thamje Thangmaiban United Club TUC nasu lamdam asida Bharat Laingakna ILP chana halakpada Bharat ki Prime Minister amadi Union Home Minister bu thagatpa phongdokre ngasi nagamapal kangjabi lampakta pangthokhiba paumi singa unaba amada TUC gi President Pratap Lesangthemna lamdam asida CAB chana hanba yaroi haiduna manpack na changsilakhiba khongjangda thangmaiban gi miyamna saugatuna khongjang kaya changshinki haiki masi mafung phana akhoi Asia su ya phasni jing bi bam changi akhoi 51 dagi chana basi da farmi sabsana madu conventional na bossing bi khanara kanda miyanga tanara kanda akhoi tunggi future gi yeng kanda conventional su taha na tawidana ba akhoi appeal tawjani haiba office su akhoi thamjage Malemgi Kaithelda Khwaidagi Mamal Hongadaba Amadi Pikpa Low Yainaba Machin Manipurda Saduna Puthokle Hiram Asida TOMTV gi Paudam Ama Bishnupur District ke Manung Chanba Kwakta Kumandage Laikai gi Machin Manau Ahumna Injin Masa Amakak Sizinaraga Migi Mahut Sinduna Low Yainaba Machin Asi Puthokpane Kwakta Kuman Awang Laikai Dagi Muhammad Fakarudin Sahi Kuntrahumdoi Apokpa Nahamu Pokminaba Mayamba Muhammad Ali Ahmad Sahi Nipu Amadi Laikai Dudagi Muhammad Said Ali na trial oina second hand gi part sing leiraga lupa lising kunthra mukchangna masin asi sabani makhoi ahumak punna yum sabada changba polam sing haibadi lengoi niknava kharai jamfat tok polang yot ki polam sing sabagi thabak tawba mioi ngaktani machin asi atai machin gumna saru manghalaroi petrol engine masa amana chalaiba oibana petrol yamna sangde amadi pikpana mafam masa amada hekta low yaiba yagani puthok pusindasu awaba leiraroi Sel yamna sangdana saba oibana lairaba lomi khudingsu machine amagi mapu oiba ngamagani lakna khujing oiraga machine leibagi awaba leiraroi thabak oina pangthokna bahonabada imung manung amadi laikai gi mioisingna angawba tahanduna karem kathaina biba kaya gi marakta mai palakpa ubada angakpa phaunabada natana oiroi matam mangnabani hainaramba mioi kyana ngasidi machine waige machine amata leijage machine asi aikhoi gi lamdamda puthokpani haina songthokpa migi masing yamkhalakle Lomi isilinaugi mayam sigi paisa si miram da thaki bi mahta manung da ikoi Manipur manung sida paisa si season na bai da makta Manipur gi income chawkhalak na bai da makta aina sumaina khala misin hari bi misin changkhat sabani machin asi saba horakpada kayarak maithiki imung manung gi mioi nasu arembada sel manghali haiduna ngangba kayasu leikhi aduna part sing lona leiraga ayamba matamda numidangi matamda makhoi ahumna tumba saba khangdana sakhi ngasidi mai pakle malemgi kaithilda sangdamna bayana khwaidagi hongwa mamalda yonba sungamgani aduga khwaidagi yangba mi amana yamna laina chingduna puba yaba amadi salaiba yaba machinni makhatana mong fajaba hena phaba mongda puthokadawri awuba nupa am khakna hai noi engine je kaya da yon gani achan ba leibra leiraga di ekhoida amtang yon bibe agadra laujage na haiba matamda haurak padagina loiba phawagi yai ba pu thabadagi pu thaba phawagi manungda aikhoina awaba ikaiba mayam ma thengna khibodo nupa do thengna rubadaki aikhoi si yamna harawa chauthok chabama ai thangoi da phawrakhi machine asi sarak lagade mioi kiasu thabak pi bangamduna state asigi senmilonda chauna mateng oigani amadi low yainaba machin leibada Manipur dagi yamlaba senfam kaya mapalamda satkribasi thingbada natana mapanda machin asi yodna Manipur da asauba senfam lakanba yagani han bagi sidi trial ni masi mai pae dagi hena phaba hena pikwa hena chawba miyam gi apa mongda sarkar na masi sabda mati bangbiragadi Manipur economy da dagi mati hena fargani sai gi mutta thamdagi laingak na asigumba innovator sing asida mateng kharadang piragadi hena fava makhalgi machine puthokpada natana atopa makhalgi pochak kayasu puthoktuna made in Manipur mission sogatpa ngamgani
मियोय अहुमना असिगुमलबा लो कोस्टा सेंबा याबा मेसिन लमा पुथोले हारगा लौ येबा ngamlakpase lamchauba mai pakpa mani masina mapaldagi lupa lakh kayagi paisa tingduna mesin leiruraga lau lokpagi samesya ase habdi mapanda paisa sakigedauba ado aikoi kanmang ngamgadoribani asigulba innovator sing asida laingakna mateng pangbiraga makhoi anauba technology de hena puthonba ngamlagadi manipur gi semilon phagalhamada achogo mateng ama oigani haina thamjari Cameraman Dhanachandra Huidong Koloina Pautamjariba Huidrom Roman Times of Manipur Bishnupur correspondent. Ing kumza lisingani tara mangagi July nipan numita adungai lamdamasida inner line permit system chatna luhaiba davi galoinana JC ILPS pu sogatladuna changsin khiba khongjangda Ananda Singh Higher Secondary School gi mahairoi khurai larikyambam lekaidagi laikhidraba sapam Robin Hood ki awachingda leiba ningsing khubamda laikhidraba bu ningsingduna ngasi Robin Hood Foundation namadi JAC gi miyoi singna hai laikatuna ikai khumnaba utkre Laikhidraba Robin Hood ki apokpi mamana machana mangjaramba manglan ngasidi mangphaurakpada haifam khangdaba nungaiba hairaduna mamittagi mapitana machabu ningsingduna tingthaki Sana pamjaramba manglan do ngasidi phaure mama ai chu nungaiba phonge Robin Hood Foundation ki chairman CS Hemchana hai khibada mikup asimak yamnasu nungai taba amadi yamnasu nungai ba mikup haibadu oirare Robin Hood na mangjaramba manglan ILP haibadu ngasidi mangphau nagadore mikup asida mahaki ahoba achauba amadi adumak lehauragani adubu mahakna hona jaramba aduna ngasidi lamdam asigi yelhomi sing kanba ngamlagani mahakna thawaina pontha pi khiba adu ngasidi lemna mangdre haina mahakna haiki India government na inner line permission system si chala halri habinina khogi state government na masi practically kyam phajana tawi akhogi yam porous oiba border sidida kyamu yam phajana keno thabak paikhalaga thingbangam ki habagi thabak dudi akhogi khutta leire akhogi state government sida leire aina thamjage masi aduna akhogi indigenous group simadi kanbangamani Aina Thinkraba Lalhau Loop KYKL gi lanmi amangarang numidang Imphal East Commandona Porampat Police Station gi manung chanba Bamon Laikai KITE manakta gi fare haire farba miyo edugi wangu sabal Laikai dagi hauzik na luang sangbam da leiba athokpam Surchandra Singh Elias Khava Elias Rabi Chandra chahi kuntra ga taruk apokpa Laikhidraba e Ibotombi Singh kawi haire Police tagi phangba paugi matung ina Bamon Laikai area da aina yadaba loop amagi kedar khara leire haiba pau amma fangbadagi Imphal East ki additional SP Ops TS Krishna Tombi gi liching makhada hariba mafam aduda changshinduna thiba humagi thabak chathabada mahak phaba ngamkhibani mahak post spot inquiry chathabada mahak ing lising ani amada loop asida tiken kauba amagi makhada khaupumda basic military training fanglaba tungda loop asida yaukhibani hairi Makhataba ain gi oiba thabak laukhatnaba Porampat Police Station da sinakre hairi Ngarang Assam Rifle amadi Kakching Police ki kangbuna palendagi Kakching phawgi lambi paringda hangdokliba mobile vehicle check post lambi da lakpa auto rickshaw amada tongduna lakpa nupi amadagi number 4 gram chamaga nifu humnoiga konana fare hairi Faraba nupi adu Chandel district ki Mahamani village tagi RD Rosani Anal kawi mangondagi fagalaba polam sing adu lupa lak yankhai taret ki maman oigani hairi Ngasi ayuk phone khiba Manipur gi pauche singda kari maroiba pau yaukhibagi habadu mayam puna mungtang khangminasi Lamjingba Times Lok Sabha da Citizenship Amendment Bill puthokre Manipur da inner line permit system chana halagani Amit Shah BJP na center amadi state langak pariba mukhay Manipur sokhaloi haibagi khudam leire Chief Minister total shutdown gi khongjang hokre harau tayamba phongdok libasi miyam gi mayoktani MSU Sangai Express Manipur da ILP chanaragani Amit Shah ngasi gi total shutdown hena kansingani MSU hak khongoi nabasingi mayokta punna lepminarasi poknafam CA Bill Lok Sabha da pass sokre Manipur da inner line permit chanaragani Amit Shah Korkom na miyoy bagi hak ki numit ki yaifa pauzal piri ne soge total shutdown
hena kansilagani emsu naharolgi thaudang Union Home Minister na Parliament Manipurda ILP chanaragani lauthokrai State Sarkar na nungai ba fongdoktuna ngasi state holiday lauthokrai Miyoi ba khunai gi hak khongoi na ba singi mayokta miyam na punna lepminarasi korkom PM amasung Home Minister da Minister Biswajit na thagat pa fongdokrai Sana laibak mitop crore ama 10.8 mga da kanagadaba CAB pass tokrai Manipurda ILP chanahlagani Amit Shah harau mathoi karaba lengak na ngasi suti lauthokrai Men peki sinthale pagi khongjang komthokrai Miyoi ba khunai gi hak khongoi na ba singi mayokta miyam lepminarasi korkom Ichel Express Manipurda ILP chanahlagani hairakada Chief Minister na nungai ba fongdorakni Manipurda inner line permit system hanjil halagani haina Union Government na lauthokrai Men peki review mifam kokre changsilamba khongjang handokrai khunai gi mayokta leiba singi mayokta leplasi Aroibada maroiba pau amuka na fangbigani. Nesho amadi emsu na tongan-tongan ba pungfam da kaukiba total shutdown na miyam na sogat kre. Total shutdown gi khongjang manungda BJP na Benjai Bengal khongduna nungai ba fongdokre. BJP na Manipur miyambu kadai fauba nungsibage haibadu thabak na takle haina Chief Minister N Birena haikre. Amadi lamdam asida ILP chana halakpada tongan-tongan ba lupsingna nungai ba fongdok narakli. Hojik Paubagi di Times of Manipur nungtil gi pau matanga sina loishinjare meeting tabiri basingbo amukana kurumjari.